Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasisu mahausango Panthunggi Wangmada Taramathoi suwa tangkak amok puduna lakjari mayam punna taminarasi Thaurakliba gari edo phane sangnadi thaurakli jatkiba lambidadi phana tenbagum ningli aduba halakpagi lambi sidati yamna sangkhri shum thaurakpana nongsu marik hiklakli amam angan khainaramdaingi taisinagi khandona khuchimgi mangalna sorok matai khudingi ngalakliba street lamp do lili thaunawda onthokduna yengduna lei Shangram hural nanada lili da haifetang yinglakli utliba sakfamdo awamagi sakfamni awama polum ama mathanda pubagi maithongda tama mamini hayeng hospital chai pungkara chasaino yanida itomda chatlaso sarso ina koi pupubire evidence coding khomjen bulwarakpada sinarasi yabani lelina magi damang khanbi bagi mawang tawrakpaduda sangram kharadi penjaba phawri ai samak investigation da yong bhaise hayeng court saki piba matamda engona siam karnar kadoini sangram namaga loina ningbagi mawang khara ombasida lili madugi maramda makhatan hainingdri adugi mahot atopa wama thaidukli sargi garedi kamdawne nongsu tari tawise angangna loromani asai pau pikrabani ai madam bo station phawba drop tawjaramagi sangram station phawba ma buthila anga among gari ta handoina haise lili khandabadi natte akhoi ge station do sorok matai oina sunate passenger auto taxi mate chain ba sunate adu makha samdaradi sangtharani khandona tumin leire Gazini film ge ringtone do lili ge pocket ge instrumental mangkolna haunu khonglakle lili khara lemtak tawna tai kaino taribo aidi kamte saidana ai lambi ta leye horan yum yor tawrage lili na ngangli bu wandu da januna haibaga nangdangai baby na daf oktona khomlakle kaino he phone tawbasu sanging ga sangdiga chief minister da tawba ko samangai krene Hawjikani ne chief minister phawba akoina phawnaning matamda phangnaba yarabani control the baby ke orakpaduda telephone screen da haifet yengle conference call oirami lelina kharakanu ko point law yes limjabi paktabi saklon pobe point law kainaga hayeng ne picnic jasen haido second saturday ne sangi sangde harak pyar ko war mamang dagi sinma plan nangna muka halak pyar baby ru jabeng sayang thibagam thirakli Lili khara tapna hayeng na tadi yaroidro Sunday da tawsi Sunday do ai sangde ibema chingna medical ke mama chatawri januna mung hairakbani anakpada phamina banina wari sanari bado khara dum tarami picnic palakpadu da sangrap wakhalama lakli ngasai roses ke message ama ukibani aduba ma yengba sangkheda bani hojikta da barbara makhut namana steering paiduna namada pocket ge phone do lawthokduna yengni WhatsApp chat da Roses kita changli hayeng ne picnic jasen haido horen sangnadi call dawro hayeng ge poche puna ba khanase sagram message to de yeng tuna no fet tawri oi he thamo yare lili kana lawrakli kari ge lawra ino picnic chat pado ma yari ra natraga wari kada yaukrabano manga hangtang du da tarang chat yore dili mamit kadai da su thokte lambi de straight yeng ne aduga sor asaba ma handok tuna hospital chatpado manthedoina chalurase hengdai sangdongandre harakli bawadu da sangram pap tare madude lili so hayeng picnic se yarani hainba khangni aduba maso khangsina daba santan hanglakli kai thabak lege madam it's my personal Saturday ayuk ni jenu bag atoba ma dress half to na puraklaga ayuk nganta dagi mali ringi yum dalaklabani Lushiga mabani changduna dress mayam do odli Koirang langi dress mayam da loina chekhai duna thamli phamung sofa chair even ning lairik paba table du da phangba firon khara chairi barum dagi lili thorak duna koino toishina mamin mana nalthuk duna hairak liba lili ke wa du da lucy de machi ri sawre khanduna kirup yengli hairak liba duna chungde janu de mingsal mamang da lep duna karama phurit ka khangraga janai natraga kari tongni sneaker tong sira high heels tong dura khali thawa sandana khumlakli nang sapama yardene kokselo
ꯄꯥꯝꯕꯤꯗꯤ ꯑꯩꯒꯤꯁꯨ ꯂꯩꯖꯩ ꯄꯣꯠ ꯆꯩ ꯆꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤꯀꯣ ꯖꯦꯅꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯦꯛꯇꯤꯡ ꯑꯃ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯕ ꯁꯥꯟꯗꯨꯅ ꯃꯃꯤꯠꯀ ꯈꯥꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯧꯍꯩꯗꯦ ꯉꯁꯤ ꯅꯪꯒꯤꯅꯦ ꯅ꯭ꯌꯨ ꯅꯋꯥ ꯎꯅꯔꯣꯏꯗꯣꯏꯅꯦ ꯀꯨꯜ ꯗꯥꯎꯟ ꯃꯈꯥꯗꯅ ꯑꯃꯨꯛ ꯂꯤꯂꯤꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯊꯥꯏꯅ ꯅꯪꯒꯤ ꯅꯨꯄꯥ ꯎꯅ ꯆꯠꯄꯗ ꯅꯪꯒꯤ ꯂꯨꯄꯥ 100 ꯄꯤꯕ ꯔꯤꯂꯦꯛꯁ ꯁꯦꯟꯗꯜꯗꯣ ꯑꯃꯨꯛ ꯇꯣꯡꯉꯒ ꯂꯥꯛꯅꯤꯀꯣ ꯂꯤꯂꯤꯁꯨ ꯅꯣꯛꯂꯗꯨꯅ ꯄꯥꯝꯕ꯭ꯔꯣ ꯀꯜꯂꯛꯄ꯭ꯔꯣ ꯆꯥꯛꯄ꯭ꯔꯣ ꯅꯪꯒꯤꯗꯣ ꯇꯣꯡꯂꯒ ꯆꯠꯄ ꯉꯝꯖꯕ꯭ꯔꯣ ꯂꯩꯔꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯍꯟꯕ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ ꯑꯗꯨ ꯇꯣꯡꯉ ꯂꯥꯛꯀꯦꯔꯣꯅ ꯖꯦꯅꯨ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯣ ꯍꯨꯃꯥꯡ ꯍꯩꯖꯔꯗꯨꯅ ꯕꯤꯁꯅꯨ ꯅꯥꯞ ꯆꯥꯗꯕ ꯊꯕꯛ ꯏꯖꯠ ꯖꯦꯔꯣꯗ ꯇꯥꯒꯗꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯕ ꯄꯥꯝꯗꯦꯀꯣ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯖꯦꯅꯨ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯂꯤꯒꯤ ꯃꯈꯣꯡꯒ ꯁꯦꯟꯗꯜꯗꯨ ꯄꯨꯟꯅ ꯐꯣꯇꯣ ꯁꯠ ꯀꯥꯞꯂꯤ ꯀꯩꯒꯤꯅꯣ ꯐꯣꯇꯣꯒ ꯀꯥꯞꯄꯤꯗꯨꯅ ꯀꯛꯊꯠꯂꯣ ꯖꯦꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯃꯨꯛ ꯒ꯭ꯔꯨꯞꯇ ꯊꯥꯔꯒ ꯀꯔꯤꯝꯅꯒꯦ ꯍꯥꯏꯔꯣ ꯂꯤꯂꯤ ꯖꯦꯅꯨꯒꯤ ꯈꯨꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯖꯦꯅꯨꯅ ꯈꯖꯤꯛ ꯍꯦꯟꯕꯅ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯄꯥꯏꯁꯤꯟꯕꯗꯗꯤ ꯂꯤꯂꯤ ꯆꯣꯡꯅꯁꯨ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯄꯔꯤꯌꯦꯠꯇ ꯌꯦꯠꯅꯩ ꯏꯆꯤꯛ ꯆꯤꯛꯂꯝꯕ ꯀꯥꯗꯣ ꯉꯁꯤꯗꯤ ꯏꯝꯐꯥꯜꯒꯤ ꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯦꯟꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯣ ꯂꯨꯁꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯃꯆꯦ ꯂꯤꯂꯤꯡꯒꯤ ꯁꯛꯐꯝꯁꯤꯅ ꯏꯇꯣꯞ ꯇꯣꯞꯄꯅꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯛꯐꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯅꯣꯛꯂꯁꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯈꯖꯤꯛꯇꯃꯛ ꯅꯣꯛꯄ ꯋꯥ ꯉꯥꯡꯂꯁꯨ ꯑꯅꯤꯔꯛ ꯍꯟꯖꯤꯟꯅ ꯉꯥꯡꯗꯕꯅꯤ ꯐ꯭ꯔꯦꯟꯁ ꯑꯥꯔ ꯑꯋꯥꯔ ꯄꯔꯁꯣꯅꯦꯜ ꯗꯣꯛꯇꯔ ꯍꯥꯏꯕꯗꯣ ꯂꯤꯂꯤꯗꯗꯤ ꯑꯁꯦꯡꯕꯃꯛꯅꯤ ꯃꯥꯅ ꯋꯥꯈꯜ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯁꯨ ꯖꯦꯅꯨ ꯅꯠꯇ꯭ꯔꯒ ꯕꯦꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯗꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯑꯗꯨꯝ ꯍꯦꯛꯇꯃꯛ ꯅꯣꯛꯊꯣꯛꯈꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯍꯥꯏꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯂꯩꯔꯝꯅ ꯊꯜꯂꯦ ꯏꯁꯩ ꯉꯪꯂꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯒꯥꯔꯤ ꯁꯣꯗꯣ ꯃꯈꯨꯠꯅ ꯍꯥꯏꯔꯗꯨꯅ ꯏꯁꯇꯤꯌꯔꯗ ꯀꯨꯝꯊꯔꯛꯄꯅꯤ ꯁꯨꯁꯃꯥꯅ ꯋꯥ ꯗꯝꯆꯥ ꯈꯨꯞ ꯐꯖꯗꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗ ꯄꯥꯏꯔꯛꯂꯤꯕ ꯁꯟꯒ꯭ꯂꯥꯁ ꯑꯗꯨ ꯎꯞꯁꯜꯂꯗꯨꯅ ꯁꯤꯋꯔꯗꯤ ꯌꯥꯔꯕ ꯃꯤꯆꯤꯒ ꯊꯠꯈꯠꯆꯤꯜꯂꯛꯂꯤ ꯌꯥꯔꯦ ꯗꯥꯝꯆꯥ ꯈꯨꯞ ꯐꯖꯕ ꯇꯧꯔꯦ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯗꯥꯝꯆꯥꯅ ꯕꯨꯂꯦꯠ ꯊꯧꯔꯒ ꯆꯠꯄꯗꯅꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯤꯅꯦ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕ ꯀꯦꯟꯕꯗꯧꯅ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯛꯇꯧ ꯃꯥꯜꯂꯤ ꯍꯦ ꯇꯥꯅꯤꯡꯗꯦ ꯃꯣꯏꯅ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯛꯄꯗꯨꯗꯤ ꯄꯥꯝꯗꯦꯅꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃ ꯏꯈꯨꯠꯃꯛꯅ ꯍꯦꯛꯄꯗꯨꯅ ꯄꯥꯝꯖꯩ ꯏꯁ ꯌꯥꯗꯦꯀꯣ ꯗꯥꯏꯂꯣꯒꯀꯗꯤ ꯁꯦꯁ ꯑꯗꯣ ꯑꯁꯦꯡꯒꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕ꯭ꯂꯥꯏꯟ ꯗꯦꯠ ꯆꯠꯂꯨꯒꯦ ꯀꯩꯅꯣ ꯗꯥꯝꯆꯥ ꯕ꯭ꯂꯥꯏꯟ ꯗꯦꯠ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯗ ꯆꯠꯂꯣ ꯅꯪꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯤ ꯂꯦꯜꯂꯨꯔ ꯆꯠꯂꯣ ꯂꯥꯛꯇꯦꯗ ꯑꯅꯤꯁꯦ ꯇꯧꯔꯝꯃꯅꯤꯕ ꯑꯩꯅ ꯉꯁꯥꯏꯅ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯣꯛꯁꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯄꯨꯡ 9 ꯍꯦꯜꯂꯁꯤ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯕꯦꯕꯤꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯏꯁꯧꯁꯨ ꯀꯟꯅ ꯂꯥꯡꯂꯤ ꯑꯀꯥꯁꯅ ꯏꯇꯥꯎ ꯍꯦꯔꯣ ꯑꯃꯗꯨꯁꯨ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯔꯣꯖꯦꯁꯅ ꯃꯥꯕꯨꯗꯤ ꯌꯧꯔꯛꯑꯅꯤꯗ ꯉꯁꯥꯏꯅ ꯊꯣꯔꯛ ꯍꯥꯏꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯨꯂꯦꯠꯀꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯤ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯇꯤ ꯁꯥꯔꯠ ꯗꯥꯔꯛ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯖꯤꯟꯁ ꯌꯦꯠ ꯊꯪꯕꯗ ꯁꯤꯔꯤꯕ ꯔꯤꯁ ꯋꯥꯁ ꯇꯥꯏꯃꯦꯛꯁ ꯕ꯭ꯂꯦꯛ ꯁ꯭ꯇ꯭ꯔꯦꯞ ꯆꯠꯄꯗꯨꯃꯒ ꯁꯨꯁꯇꯨ ꯃꯥꯁꯨ ꯕ꯭ꯂꯦꯛꯅꯤ ꯕꯨꯂꯦꯠꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯣꯝꯂꯤꯕ ꯁꯟꯒ꯭ꯂꯥꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯪꯒ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯑꯩ ꯌꯥꯝ ꯊꯦꯡꯂꯕ ꯋꯥ ꯕꯥꯏ ꯑꯃꯨꯛꯀꯁꯨ ꯋꯥ ꯍꯥꯏꯁꯤꯅꯦ ꯂꯝꯕꯤꯗ ꯏꯟꯅꯒꯦ ꯍꯥꯏꯔꯛꯄ ꯃꯤ ꯌꯥꯎꯗ꯭ꯔꯣ ꯑꯀꯥꯁꯅ ꯁꯪꯒ꯭ꯔꯝꯒꯤ ꯄꯥꯝꯕꯣꯝꯗ ꯊꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯪꯒ꯭ꯔꯝꯅ ꯊꯣꯛꯃꯣꯛ ꯍꯥꯏꯔꯛꯀꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯕꯦꯕꯤꯗꯨ ꯅꯣꯛꯂꯤ ꯐꯣꯟꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯁꯨ ꯃꯊꯪ ꯐꯣꯇꯣꯗꯨ ꯎꯠꯂꯤ ꯀꯦꯞꯁꯟꯗꯅ ꯔꯤꯂꯦꯛꯁꯦꯁꯟꯗ ꯁꯦꯠꯇꯣꯡꯗ꯭ꯔꯗꯤ ꯄꯤꯛꯅꯤꯛ ꯂꯥꯛꯑꯣꯏꯅ ꯅꯤꯡꯉꯥꯏꯇꯧ ꯂꯩꯔꯦ ꯖꯦꯅꯨꯅ ꯀꯥꯞꯈꯤꯕ ꯗꯤꯜꯂꯤꯒꯤ ꯐꯣꯇꯣꯗꯨꯅꯤ ꯕꯦꯕꯤꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯤ ꯑꯍꯨꯝꯗꯨꯗꯤ ꯀꯌꯥ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯨꯗꯦ ꯁꯪꯒ꯭ꯔꯝ ꯋꯥꯈꯜꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯖꯥꯠꯂꯣ ꯑꯁ ꯑꯩꯒꯤ ꯗ꯭ꯔꯦꯁꯤꯡꯁꯤꯒ ꯑꯣꯟꯊꯣꯛ ꯆꯥꯟꯅꯔꯣꯏꯗꯧꯔꯤꯗ ꯇꯥꯂꯛꯇꯨꯗ ꯒꯥꯔꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯤ ꯒꯥꯔꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯁꯪꯒ꯭ꯔꯝ ꯑꯇꯩꯗ ꯃꯤꯐꯝ ꯊꯝꯗꯦ ꯀꯨꯝꯂꯛꯀꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯁꯦꯟꯗꯜꯗꯨꯅꯤ ꯃꯥꯅ ꯈꯧꯔꯥꯡꯅ ꯌꯦꯡꯅꯤꯡꯂꯤꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯤꯂꯦꯛꯁꯣ ꯆꯄꯜ ꯋꯥꯏꯠ ꯀꯂꯔꯗ ꯕ꯭ꯂꯨ ꯁ꯭ꯇ꯭ꯔꯤꯞ ꯆꯠꯄ ꯈꯣꯡ ꯑꯃ ꯍꯥꯟꯅ ꯀꯨꯝꯊꯔꯛꯄꯗ ꯎꯔꯤ ꯁꯪꯒ꯭ꯔꯝ ꯃꯃꯤꯠ ꯃꯤꯀꯨꯞ ꯑꯃ ꯎꯏꯁꯤꯜꯂꯗꯨꯅ ꯃꯊꯟꯇ ꯃꯈꯨꯠꯇ ꯂꯥꯏꯕꯛꯇꯨ ꯊꯥꯖꯤꯟꯖꯩ ꯁꯤ ꯏꯁ ꯕ꯭ꯌꯨꯇꯤꯐꯨꯜ
and therefore to be wooed. She is a woman and therefore to be won. Sometimes your nearest takes my breath away, and all the things I want to say can find no voice. Then in silence, I can only hope my eyes will speak my heart. Kadomday no khangde Robert Sextongi quote ado lili ubada sangramge wakhalduda thorakli. Sandal tongduna kum tharakli binu pidodi Lucy oirame maninge sitta janungalini so kum tharakli. Mai thongsingdo harau minok dana thanli. Awabagi mamiyam te udi haibe yai. Kaino nabani gi pungchatri changna kera phawba asuk thirai isba. Sakta singsiga akhodi noi ngai badane loina second hand ondore. Baby na hairakpani. Kaino wache khangrawa selaiduna nangni maunina phanega selakto malore angang diawroidro. Januna baby da hairakpani. Angang yawyadi horen pharak taragni. Inau pidane sinarama bane ineng box le hawi. Liliwa marak thatkena mayaka thorakpani sangram yawram baduda chap lepi. Angak papawi akasta mugiyengli rosesta mugiyengi. Makoy nupa ahom surami. Jaroy manbi mata ani sida magi damak hainari banu pasi. Karamboy jano khanbagi mawang da lairingai Roje Sangramda akasto intro tauri. Mana Sangram kreti thangwai bandagini. Delhi da LLB lorabani. Yumda kaya laite handakak thorakpani. Adubu handakti karilai ongnarabano khangde. Delhi da hannaba talasune hallo yadre. Harakli babando lagnarini haiba khangi. Moiloina khangi. Adubu lili di adu yongna di bab oiselode. Roses tang makha tarakli. Lili nangi kot ka kadaba gas layer so itaw sitana biu. Achum bataw ke khanba mine na droi daw. Haiduna Roses na Sangram na michi khachele. Sangram nok laduna makot ting thorakle. Nice to meet you. Ai gi mingdi khangbire. Songi mingdi khangjaba yaroidra. Lili doi thak thakat kre Sangram na makhang daba sarak paduda. Masu saglon kayam pu bangam bini do. Dog-yang na tawri. Ay nga na Lili kaujay, leifam na kakching district arapa khongkang amadayne. Handshake to nariyani do. Yari ka dorge, trailer number lurabani na film dudune, mafam dudoy na kapurasi, kung sana matawrasi, hero-heroini mayam. Baby matu hiram langa, gari manung na pangkre. Binoy nga Lucidi, janong nga Lili tilamlaga adum hankre. Makoy su gari thawba hawragli, jana thang na basing do na, thong thakpa punoy luraga karamaning duda loina hablabani akas na bulit thawduna chatkre. Maningi shitana jaroy manbi ahom na tongli maray pangyate yane amana kitang soybayate moy ahom na lo sembasingayri illegal oye oidega lo na yaye yadega ana kanana jumino kanana lalino gyantade. Gari thawriba Rosesti jaybangam dida khaambani sangram ne nok mitari achumbasu khara yawri aranbaso achumba manhanaba Lili da maray kat na yeli. Hanandagi hauna manalan bataraso masana lali haibasi kaya haigande. Maray daw na mamanabi anibo doom ngamda na lagpani. Ngasi suma yaningri adumak maray dawri. Angonda di ganam dabasay yam lemi. Waso kaya ngangande. Aduga mamanabi maragta di yam langine asinupise. Ang agpanupini ko. Tayo na may bina saglon pa bihay do asing mamana maline. Sangram na matenta sanjabani. Saglon pubi nawalaw de. Lalay kang na nasana dumchum na honari ba kayo no. Hawjak ne da sangram thangse madalo tamani na kang gani. Baby na sangram down sala do na. Mauna mawama pure balay na lay na yung pan base karamba dandi pinage. Lilina di ne dandi fungkum tokde democracy chat palibak ni. Wahang de lali adubu pa kumpi na magitan jade bibi de chanuna amok. Adubu yambra ba society ma pali jana bihay ba masemli. Adu di democracy chatlina nupado sunupi mga taruk lolo ne. Adu bu chana baya ba war hai banida. Lo lay sina yade ba. Sangram tung onthoga khongge taruk pada. Lo de khoi ni semana dro. Lele nok tabida yamlem na gyantana. Lanjade bi magum hairak bani. Yare do. Nogi wati do. Lower ngak to ina tawodana. Itaw dawa sangbi de khomna bagi matam phok bi dene. Itaw khomana. Moy hombu adum yetnaraga leira dawni. Akhoni yelu redana moy homi jang saraga akhoi de chiklak toini. Rose Sangram da hairak bani loiba khamba nai de kadom da horaga kothora ino marai singdo pangete yene. Angang macha gombani. Mafam yawri haiba kaw ma kai gari manung de yetnari. Ai ko me ne le hawro. Adu da khangde ini ngame. Haidana Lili gari thongdo gam thingjenduna komle.
ꯆꯟ ꯃꯇꯝꯅ ꯕꯦꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯅ ꯉꯥꯡꯂꯤ꯫ ꯑꯅꯤꯁꯦ ꯆꯥꯟꯁ ꯄꯤꯔꯁꯤ, ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯣꯔꯦꯟ ꯆꯥꯛꯇꯣꯛꯑꯗꯤ ꯇꯟꯍꯔꯅꯤꯕ꯫ ꯑꯣꯀꯦ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ꯫ ꯕꯦꯕꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯄꯣꯠ ꯆꯩ ꯊꯥꯡꯗꯔꯤꯕ ꯁꯪꯒ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯔ ꯇꯞꯅ, ꯗꯥ ꯁꯪꯒ꯭ꯔꯝ, ꯂꯤꯂꯤꯁꯦ ꯄꯨꯔꯒ ꯑꯁꯣꯝꯒꯤ ꯁꯪ ꯃꯆꯥꯁꯤꯗꯅꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯎꯔꯣ꯫ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯝꯃꯒꯦ, ꯍꯣꯔꯦꯟ ꯆꯥꯅꯕ ꯁꯂꯥꯗ, ꯁꯤꯡꯖꯨ, ꯃꯦꯠꯇꯧꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯧꯔꯛꯀꯦꯕ꯫ ꯁꯪꯒ꯭ꯔꯝ ꯕꯦꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯅꯦ? ꯑꯁ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ? ꯃꯤꯇꯣꯞ ꯑꯝꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯑꯩ ꯇꯧꯒꯦ꯫ ꯕꯦꯕꯤ ꯐꯟ ꯂꯩꯊꯣꯛꯑꯒ ꯆꯠꯈꯤ꯫ ꯖꯒꯥꯗꯣ ꯐꯖꯩ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯅ ꯂꯩꯔꯝꯃꯤ ꯂꯤꯂꯤꯗꯣ꯫ ꯂꯤ, ꯀꯩꯅꯣ ꯑꯃꯨꯛ ꯃꯔꯩ ꯇꯧꯔꯛꯀꯅꯨꯀꯣ? ꯍꯣꯔꯦꯟ ꯒꯥꯔꯤ ꯇꯣꯡ ꯇꯣꯡꯅ ꯃꯅꯨꯡꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯤ꯫ ꯑꯁ ꯀꯥꯏꯗꯩ ꯃꯔꯩꯅꯣ? ꯑꯩꯕꯨ ꯃꯔꯩ ꯌꯥꯝ ꯌꯦꯠꯀꯟꯕꯗꯧꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯗꯦꯅꯦ ꯅꯪꯁꯤꯗꯤ꯫ ꯇꯧꯁꯤꯟꯅꯔꯤꯔꯥ ꯅꯠꯇ꯭ꯔ ꯑꯁꯦꯡꯕꯩꯔꯣ ꯀꯩꯅꯣ? ꯕꯦꯕꯤꯅ ꯁꯪꯒ꯭ꯔꯝꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ, ꯇꯨ ꯑꯥꯗ ꯉꯥꯏ ꯂꯩꯔꯦꯕ, ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦꯌꯦ꯫ ꯑꯦ, ꯀꯩꯅꯣ? ꯆꯥꯛꯇꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯀꯩ ꯋꯥꯔꯤꯅꯣ? ꯑꯁ ꯂꯥꯛꯑꯣꯌꯣ ꯁꯤꯗ꯫ ꯂꯤꯂꯤꯗꯨꯗꯨꯃꯛ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯌꯣꯡꯀꯣꯂꯥꯏꯁ ꯃꯥꯟꯕꯤ, ꯁꯣꯅꯣ ꯆꯨꯕꯤ, ꯅꯪꯅ ꯆꯥꯛꯇ ꯆꯣꯞꯄꯁꯦ ꯆꯣꯞꯄꯤꯗꯀꯣ? ꯕꯦꯕꯤ ꯃꯃꯤꯠꯀ ꯈꯨꯖꯤꯟꯗꯨꯅ ꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯁꯤꯡꯖꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ, ꯆꯠꯂꯣ꯫ ꯐ꯭ꯌꯨꯆꯔ ꯅꯋꯥꯅ ꯀꯧꯔꯦ, ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤꯀꯣ ꯅꯋꯥ ꯁꯦꯝꯕꯤꯕꯁꯦ꯫ ꯃꯃꯥꯡꯗ ꯑꯃ ꯁꯦꯝꯕꯤꯕꯗꯨꯁꯨ ꯅꯪꯅ ꯅꯣꯡꯃꯩ ꯅꯝꯃꯒ ꯖꯦꯜꯗ ꯊꯝꯕꯤꯈ꯭ꯔꯗꯥꯏꯅꯦ? ꯁꯦꯝꯖꯔꯔꯣꯏ, ꯁꯤꯅ ꯂꯥꯁꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪꯅ ꯃꯃꯥ ꯍꯥꯠꯄ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯛꯑꯒ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯩꯅ ꯁꯦꯝꯕꯤꯌꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯣꯏꯅ ꯑꯍꯩ ꯑꯄꯥ ꯁꯥꯕꯤꯔꯒ? ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯉꯤ꯫ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯁꯪꯒ꯭ꯔꯝ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯂꯤꯂꯤꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗꯨ ꯉꯥꯏꯔꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯍꯥꯟꯅ ꯍꯪꯁꯤꯒꯦ ꯍꯥꯏꯕ ꯃꯥ ꯀꯟꯅ ꯁꯦꯝ ꯁꯥꯕꯅꯤ꯫ ꯁꯔ, ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯉꯥꯏꯔꯝꯈꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯀꯧꯔꯛꯂꯤꯕ ꯃꯤꯡꯊꯣꯜꯗꯨꯅ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩꯅ ꯃꯃꯥꯏꯗ ꯇꯥꯡꯒꯤ ꯇꯧꯔꯝꯕ ꯅꯣꯡꯃꯄꯩ ꯍꯨꯝꯗꯣꯛꯄꯒꯨꯝ ꯋꯥꯈꯜꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯔꯤ ꯍꯧꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦ, ꯃꯊꯟꯇ ꯁ꯭ꯇ꯭ꯔꯒꯜ ꯀꯟꯅ ꯇꯧꯔꯤ꯫ ꯅꯨꯄꯤꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ, ꯐꯥꯁ ꯐꯨꯗꯇ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯤ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯄꯥꯈꯠꯄ ꯑꯃꯨꯛ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯇꯣꯞ ꯇꯣꯞꯄ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯤꯂꯤꯅ ꯃꯅꯥꯛ ꯌꯧꯁꯜꯂꯛꯄꯗ ꯄꯥꯈꯠꯄ, ꯊꯀꯠꯄ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝ ꯅꯣꯔꯃꯦꯜꯗ ꯍꯥꯏꯔꯛꯂꯤ꯫ ꯗꯦꯂꯤꯌꯥ, ꯅꯍꯥꯟꯁꯨ ꯍꯥꯏꯈ꯭ꯔꯦ, ꯅꯪꯅ ꯁꯔ ꯀꯧꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯆꯍꯤꯁꯨ ꯑꯩꯅ ꯈꯔ ꯍꯜꯂꯝꯗꯣꯏ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯁꯔꯒꯤ ꯃꯍꯨꯠ ꯗꯗꯥ ꯍꯣꯏꯅ ꯀꯧꯕꯗꯤ ꯀꯩ ꯀꯥꯏ? ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ꯫ ꯉꯁꯤꯗꯤ ꯀꯦꯁꯀꯤ ꯂꯥꯛꯄ ꯅꯠꯇꯕꯅꯤꯗ, ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯗꯦꯜꯂꯤꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯣ? ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯂꯤꯂꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯈꯟꯊꯗꯅ ꯁꯠ ꯈꯨꯝꯗꯣꯛꯈꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯪꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ? ꯀꯥꯏꯗꯦꯗ, ꯑꯗꯨꯝ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣ, ꯈꯪꯂꯗꯤ ꯑꯗꯨꯝ ꯈꯨꯝꯒꯦ꯫ ꯁꯪꯒ꯭ꯔꯝ ꯂꯤꯂꯤꯗ ꯃꯤꯠꯐꯝ ꯊꯝꯂꯗꯨꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯦ ꯈꯟꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯕꯤꯈ꯭ꯌꯥ ꯅꯤꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯅꯃꯥꯡꯗ ꯂꯦꯞꯂꯔꯕꯗꯤ ꯅꯪ ꯀꯩꯗꯧꯅꯤ? ꯂꯤꯂꯤ ꯈꯨꯝꯐꯝ ꯈꯪꯗꯦ, ꯉꯥꯏꯍꯥꯛ ꯆꯃꯝꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯨꯛ ꯂꯨꯕ ꯋꯥꯍꯪ ꯑꯃ ꯃꯉꯣꯟꯗ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯔꯤꯌꯁ ꯇꯥꯅ ꯈꯨꯝꯂꯨꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ, ꯀꯥꯏꯗꯦ ꯄꯨꯟꯁꯤ ꯕꯤꯈ꯭ꯌꯥꯅꯣꯗ, ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯄꯥꯟꯗꯦ, ꯅꯨꯡꯁꯤ ꯅꯤꯉꯣꯜꯒꯤ ꯋꯥꯔꯤꯒ ꯈꯟꯗꯦꯗ꯫ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯁꯪꯒ꯭ꯔꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯥꯟꯁ ꯃꯥꯡꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ, ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯅꯨꯄꯤꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯉꯥꯏꯍꯥꯛ ꯈꯣꯏꯗꯥꯔꯨꯕ, ꯄꯥꯝꯖꯔꯨꯕ, ꯉꯧꯖꯔꯨꯕ ꯀꯌꯥꯗꯤ ꯊꯦꯡꯅꯔꯛꯈ꯭ꯔꯦ, ꯑꯗꯨꯕు ꯃꯈꯣꯏꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯨꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯉꯁꯤꯐꯥꯎ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯂꯩꯆꯤꯜꯒꯨꯝꯅ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯅꯨꯡꯁꯤꯕꯅꯦꯅ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯐꯝꯗ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯤꯂꯤꯌꯥ, ꯑꯩ ꯅꯪꯕꯨ… ꯁꯪꯒ꯭ꯔꯝꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯂꯤꯂꯤꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯟꯗꯨꯅ, ꯋꯥꯛꯆꯤꯡꯒꯤ ꯑꯣꯂꯦꯟ ꯅꯪꯅꯕ ꯎꯄꯥꯜ ꯑꯃꯗ ꯌꯦꯅꯤꯡꯊꯥ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯌꯦꯅꯤꯡꯊꯥ ꯂꯣꯏꯔꯗꯨꯅ ꯅꯥꯀꯦꯟꯊꯥꯒꯤ ꯁꯔꯨꯛ ꯑꯃ ꯊꯨꯡꯂꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯒꯗ꯭ꯔꯥ?